Yamna ina khunba imung amaga yamna lairaba imung amaga yum thangnana leirami. Ina khunba imung duda mapa ibo chauba amadi mama sanare amadi makhoi gi machanupa lamyanba makhoi ahum leirami. Lairaba imung duda soinairaba mapa thoiba amadi magi loinabi ibemhal amadi makhoi gi machanupa sanathoi makhoi ahum leirami. Lamyanba amadi sanathoi chahi chap manai metric exam loiraga free da leiringai matamni. Numidangi matamni ibo chauba office halakle chaksang lomda changlai. Chaksang da sanareina chak thongduna leirami. Ibo chauba dining table da phamduna asumna sanarei da hairai. Nachanupadi magi ka da leiramgani. Kaidauriba phone da game sana hobane. Nungan badagi numit taba phau game se adom sanadana leini. Exam loikhibaduda tawpham khangdadana tawrini kaidaurage moi baba. Matang sida lamyanba mapa halai khangbadagi chaksang lomda changlai. Sanareina haima ibungo chak lamabo loidore imana chak. Lamyanba lamde pabung aina bike ama leibiu haibdo karam kanda leidoino. Kari da season nanaba. Exam su loikre aduna imanaba mayam koiba chatnabane. Kari koiba chatnaba. Ngamoy. Exam loibagi matam hanglingai sida yumgi thaba inkhang tawgedi leite koi langaga kaidawge hairino. Adudi aise kadagi hendoktana phone se adum met layo hairo. Nangonda aduda taw layo haibro. Ha hobby mayam thamdana free da leiriba matamsi kamaina kanabada sizina sige khange di leite. Phone da sum pai leiradi nasado tantharani hainingbo poklaroi namit nanasu soklani. Adaidi nakok to ngaurani pungam laklaroi. Sigi mathakta gari do amuk leiraga koi chatlaga nama napasi tumpham sapham khangaloge siro. Aina buwa ama hairadi sumaina hekta tawrani. Masi hairamlaga lamyanba magi karomda changki. Ibo chawbana pungsoi soirabane angangsi. Yengu yumthangnabagi itaima ibemhalgi machanupasidi kayada phakrabano. No matanganga batabra yengo. Sanare ichagadi changdamnabinu moi machana kayam pharadana. Aikhoigidi mana setke chagi hairikai maning thungandaba kai lege. Ibo chawba adunane yam pharise mana setke chage hairikai piba adunani tawramido uredana. Ho haujikidudine ichana mama mapanena kezabagi wani mi dauna guli chadana ngausanaba natedana. Chumna game khara sanaraga leijabasibu yumdaisu mapan thokchise phatro. Sumna phone metpadaine makok se lekhattana apha phata masak khangak loidose. Nongale ibemhalna sumangdagi asumna machanupa sanathoi da laurami. Ibungo sanathoi thoibi khoidagi mana masing singdo amta leihorukige. Imana ne ingkholdagi heklakliba mana masing se amta hapsalamo. Hoi ma ibo chawbana sumangdagi asumna sanarei da laurami. Hai tabra ai hotel phawda tholukige he. Soroki mapanda leiba hotel amagi mamangda thaba bench amada phamlaga khabar paraga cha thakliba nupadugi manakta ibo chawbusu cha thaklami. Khabar pariba nupaduna hairai corona virus tu India da yam nara malene. Ibo chawba atopa lamdagi mi changlakpasi matam khara lepadi Manipur da su naroidabani. Khabar pariba nupaduna khumlai Aikhoi Manipur daga naba yaurakladi bera kado report ni. Amaromdana ibemhalna thoibi nangi sibu punna lupa kaya tarage. Punna chatruk khara hena tare. Chatruk khaktang hekpiramo inama. Hoi inama kaidawbaino ensang asuk yam lawsilisibo. Lawsilingai dane khara yam lawhorage tawbani. Nang tadagi hidaksu laidawriba horen halakpada ching su walakadoiba. Tadabu khara phatribro inama. Hanagi hamu haiduni bema. Ai chatlage kaithel chattoini. Hoi inama chatlo.
hotel lomdana ibo chawbana tomba ai chalage office toini thenge hoi hoi tamo lehokhige yum halakpa lambida ibem halga ibo chawbaga thengnakhi ibo chawbana itaiba kadom chatpirubano haima ibo chawba aise thoibi khoidagi mana masing yonaba khara laurubani nahak pu kadai chatlubano hotel da cha thaklubani ngasi kaithel chatoi natro itaima chatkani chatredi chakhom mai mutledana nahak ti office loidro chatkani ado ta thoibudubu khara phagatribo thoina kanabo udi ibo chawba noidi sel awat pa leitabani kaya da nungairamgani leitaba akhoina awaba noina khangaroi hera itaima sel paiba ngaktana yapontene laira jarasu harau tayamna izat leina hingbudu natro mayamna pamnari se aisu amukta chathorakadabadu office ki thabak sina chinmandana sungam hek ngamdaba ibo chawba chummi nangna haiba adu karino noigi laina ama hauzik yamna naba mamingdubu corona virus haibane madubu akhoi manipur yoroktradi phakhrani da itaimati pakhatpana kaisu pakhatlunu da itaima scientist mayamna hidak puthoknaba kanna hotnaribani sana thoidi exam loikibadagi kamaina leiriya khangdre yumgi thabak inkhang mateng pangdana leiriye icha se maning thunganbadi ngamdre haujikpu haikru achar yolaga paisa ta lage hairine tawjasunu kaino afaba thabakni matam manghan dau saru koilangi haibusu nate ibemhalgi thongal yaure wari sana lakpada ibemhalna yum yaurabanina itaima amuk lehaurage hoi itaima ibemhal changkraba matung ibo chawbana asumna khalhawi oh macha phabagi kaya da nungaijaramgani sel thum awatpa leitrabasu icha phatraba aina kaya da wariba ibemhal mangol da kaithel chatnaba sem sarami ibemhalna ibungo ima chalokhige ko hoi ado ima aina haibdo haikruga cherang kharaga leiro haibdo aduga cheng leitrabane hore numidangi pabungi hidaksu leitrabane ima khange nang pabung senaraga ningthina leiramuko hoi ma ibo chawbana office chatnaba mangolda phirol semna tholai matungduda sanareina ibo chawbana punaba bag tu pairaga inarai ibo chawbana ai chalokhige kadai bag tu sida leijare nachanupado chiksinna seno chathorganuko hoi ai chale ibo chawbana office chatkiba ibemhalna kaithel chatkiba pungja khara leiraga manipur da corona virus positive oiba ama leire haiduna pau lakhi ibo chawba ngantana office halakhi mangol da tharamba chokri amada phami sanareina kaidore moi pabung asuk yam ngana hanbirakladia corona virus tu manipur da su positive oiba ama leire na lockdown thamkre sanareina kayam kuina thamkrage tha ama as onthokna tandauri da mai leina se manipur yora aba chalo ising la samta puro ibemhal su kaithel dagi kari mata yondana halakhi mangol da sana thoina mapagi makhut makhong nanbiraga leiri ibemhal mangol da churi makha da phammi sana thoina mama nganna halakpaduda pot loina yolak laboi ningduna harauna hangai ima kaidore asuk yam nganna halakladia pot loina sikrabo aigi haikruga cheranga do leraklabo ibemhal wakhal nungai mandaduna sana thoina hangbudu takide sana thoi mama na tadabaduda manak naksinna amu hairai ima kaidorage kaisu tawde kaidorage asuk yam nganna halakladia moigi haujikan gi laina do manipur da su anaba ama leira male tha ama curfew thamjinkhre pot amta yolaktrabo ima yolaktre paudu tabadagi mipum khudingmak mayum loina hanakrabane ima su gari amada mingondagi bhara puraga hala ibasine kamdaugadabano khangdre
Hauzik khutta sel su amatta laihodre. Ingkholdagisu mana masing loina hektoklure. Kamdauni pattana mangba taraba. Lockdown tha ama loikhrabasu makhatana amuk thamlakhi. Sanathoigi imung chaningai leitabadagi ingkholdagi mangra khara talaga chaminakhi. Ibemhalna phangnaba thiba tabani. Sumaina sum leibadi kadai yaradage. Sanathoi hayeng cheng hawai thumthau khara yeni haidai ima. Hayeng khara yeni na haibani. Numit khara ni di pharani. Madugi matung tabadana amuk kamdauba. Khangdre hingadabase wadawri. Amaromdana ibo chauba machanupa lamyanbagi matau ubada yamna sauki. Sauna kaurai. Sanarei! Sanarei! Kay haige moy pabung. Phi khara surubane. Nachanupasina taurise kaino. Ha? Natte nahan khai aine yumda leitaba matamdasu sumaina dum tawbro. Karino haibiribasibo ibungona kaidawrage. Aina nahan makai yum sida leitabagi khangdabani. Nongan badagi numit taba phaw phone sida adum sanadana makoksi yadre. Kau ngang amata tadre. Adubu ai kaidaw haibano. Ngasidi khangani. Nangsu kaidawgadabano khangdredana. Ai tawge khangni. Kaino asuk yam saubiribasibo. Yam sauna lamyanbagi kada changlai. Sanaraina khamna matung inarai. Lamyanba phamungda game sanaduna leirami. Phone do pirao. Lamyanbagi makhutagi phone do mulli. Lamyanba as mi ka dorakanda pirao. Masi hairaga phone mulli mapagi makhutagi. Lamyanba taning de chakro chalo. Aina sananing da tokni. Ibo chawbana sauraga phone do mullaga thugai. Sanare amta tathabigo se. Ibo chawba nang ngasidagi phone paiba yaroi khangabra. Lamyanba aina game sanaraga noida kaidorage. Ahing thengna phone metlaga leiba nungthilda yahauba pung kumari game da ngawdana leiba adubu angang nangna tawgadabro. Ai haujik de free da leiri. Aina nungaibada pabungna dukyam yengsilido kaigino. Nangi nungaibada yengsinba nattene. Phone du ngai hak pairaga tokro nang. Phare se moi pabung hanam to tapthabigo se phajana hairaga yazani. Kaino phajana haiba de. Ha? Ai se magi mapani ne. Mara nungaibado ai su nungaiba natro. Mana sumaina sum tawraga aina kamdawna tumina leidoino. Lamyanbada onsilaga hairai. Hey! Nang ngasidagi nangi sajat lisatu hongdoktri phauba kasidagi mapan thokpa yaroi khangabra. Masi hairamlaga ibo chawba lamyanbagi kadagi tholai. Asaubana mai hauraba lamyanba mapada mamit khana yengi. Asaubana henman khiduna apha phata masak khangdana leiramba pot amana ibo chawbagi makokta thomi. Ibo chawba ina pungang ngangna taki leimaida. Sanare ibungo khudakta hospital da pukhatki. Amaromdana Sanathoigi mapa thoiba hidak chadaba kuisilakpadagi anaba yamna kanna hinjilai. Sanathoina babung kaidorage ima babung se kainom tawkhre. Ibemhal imungdagi chentorai. Moi babung kaidorage se wakhalabta tabiyo. Thoiba makhoina kauba tadana tapna misna ushinki. Sanathoina babung se mirabda pango. Ibemhal moi babung kaino tawrisibo aibu kari oirasige. Kanasu mapan thoknadraba matamduda Ibemhal amasung Sanathoigi mikap khol tarabasu yumdagi mapan thoknarakte mateng pangba kana lakhide. Mapagi aroiba mathau mangam pangthoknaba makhutta sel amata paidraba haizarubasu kanana yabiraktraba lamjauda ngausatnana Sanathoi kapna thorakhi. Mateng amata pangbinaba leirabadi hairadana lambiduda thawai panba amata ukhide. Kanasu chatraba lambiduda nupa amakhak chatpa ukhi. Nupa duga Sanathoiga thengnaki. Sanathoi ikai iki khangdana nupa duda haizaki. Tamo ai tamo na haiba thabak to tawjagi. Ai gi bateng amta pangbiyo.
Nupaduna asumna hairaki. Adudi nang aina tau haiba ama tauba ngamgadra. Masibu nangna tauraba nangi mateng aina soidana pangani. Sanathoi ai soidana tauge tamo. Nupaduna Sanathoibu mapandagi lona purakpa kwa mana senahanki. Apapata khanthadana thabaktu Sanathoina tauki. Nupaduna mapagi mathau mangam pangthokani haiduna yanaba amagi makhada. Amaromda hospital da Sanarai mathanta ngauchatnaduna leirami. Machanupa lamyanba doctor na psychiatric problem lay hairaki aduga ibo sauba koki operation ama tauki. Sanarai asumna khanki. Oh, sel phana paiduna awaba karino khangdrabasu. Nungaiba heman kiduna aibu chaitheng asi phangni khalude. Laira zarabasu masigi chaitheng si machabu ningthina yengsinba maning thunganba ngamdrabasu. Ije ibem halladi phanglam loiko. Aigumba mama si sel awatpa leitrabasu malem sida chana pham leite. Ngasi gi taibang sida ai mama ama oina matik chadaba mama ni. Amaromdana Sanathoina senariba kwa mana singdu laikai gi mina phaki. Sanathoi community hall da thamki. Sanathoi phamna asumna mathanta masa kanano haiba khangzakhide. Magi mitmangda lamyanbagi mayum building du uki. Mathanta khalli. Ina khunba moinadi lairaba aikhoi gi chaithengsi khangamoiko. Lairaba aise ngasigi malem sida hingba matik chade. He Ishor, nangna ingonda sanariba lila se karino. Aingonda kari changyeng tauribano. Aina ngasi thengnariba chaithengsi Ishor nangna saphau lantheng naba ngamgadra.